इमरजेंसी अमल आदि हाने नबोनो अंगांग मचा मदी अहल ओइबा सिंबु हाने ससर इंथो टिकेट अदु अदा तौदना लेदु शरु सेलगी ngakta khalaga thabuk togano mi kanaba leiriba natro kathokpa khrasu tamo bokhel naga chawbaga khon kalapna sauri sauri ngalakpa tudati mi loina tarammi toni khangdabani na dako mi loini ngi Jacob su tonding lai karimata haida ahal dugi manakta amuk changkhirami ton su adum tanai nurse aduna ahal adugi asoka sing adubu ningthizana chamthuk teitukuna hidak tobirami Jacob na pupu cycle do ayima soiduna leiraga yumda thinjarage ahal aduna yani da isu singna pupu lain bibase asuki matik nungaijare laini pupu gi cycle ahanba ama nasuna soidina laigani tonsu nokmi Jacob tingjai wakhalda ko khre saksarasu bukchil gadi chawi noma chutnai ki bada chumdi sumbazani Ngaki matung ahal adubu mayim phawa amuk thimbirure ahal adugi hidak langthaksu Jacob na leiraga pirami tonsu poche leinaba pisayarokpanina begtagi lupa changa loktuaga pupu yamde pupu kainoma leiraga chawo yarida isu ani na ngasi pupu gi mateng pangbibasi ubada pupu di onthona nungaijare Tauru kudingda mai pakpa oiroko Jacob na chance lauraga adubu po aikhoi ni ki luhongbagi barton targe ko ahima nakhoi ani luhongdorobo pupu gi bordagi aikhoi ni luhongjarge hoi pupu sulakani